ngasi tang nipan thamapon 2024 pungpham masida khun ngakpa singi maikaidagi lepak miyam da karigumba wafam khara thamjari madudi tha tara taruk henjalaklaba lansida tumpham chafam khangdana tin kang marak sida kuki thengnanaba honaduna lakli ngasi maksu thawai khubak haptuna kuki thengnari kuki singna drone amadi missile sijanaduna maitaida landaraklaba fawbada maitai akhoi masel punsinduna lansida thawai khubak haptuna kuki thengnanaba hotnariba singbu hena mathau hapagi mahuta election gi vote khombadawna akhoi masel social media da hunaduna leiribasi ngasi haiba numitsidagi topiro maramdi masina khun ngakliba akhoida aduki mati punging wakhal sothali relief camp da leiriba awaba kaya khangliba ireisa singsu lansi maitai akhoigi thengnadraba yadraba lani lansigi awaba kaya si akhoi punna khangminasi ngasi akhoina lansi thengna haudraba amadi lansi akhoi masel hunari ngaida ngamhaudraba maitai hairiba furup asi mutkiba yai wasu wana ipa ipugi ikhengtana yatuna thambiramliba akhoigi imalebak manipur kanbada punna mayok yaminasi khungapasingna ngasi haiba numitsidagi lebak miyamda point mari khak tawbinaba haina ningsingjari madudi ahamba point da social media da individual oigera political party oigera nupi oigera nupa oigera CSO sing oigera akhoi masel marakta hunabagi post amata thagapa yaroi combing operation tawduna khulngakpa singdagi makhal amatagi khulai lokotpa yaroi ruling amadi opposition na lansidagi isagi political mileage lawnaba honariba sing pumpham masidagi topiro masida congress bjp npp good governance party sing akhoida khenaba amata leite maitai hairiba furupsi leitrabadi political party su leiroi masida aheya sing saduna social media da tv da lepak ningba sabagi thabak sing masidagi topiro hairiba sing si thawoi daduna social media da tv discussion da akhoi masel hunabagi thabak se amuk chatharak amamamta oina chairak pigani ngasi piriba message sina aroiba message ni makha taba message haibu khut thaba natana upai laiti akhoidasu lebak miyamna warip singsida warubioi ima lebak kanmada punna saruk yaminasi apun mana yaifare